Hi mayam, ahan mamuktada kanglai mubang channel gi makai dagi mayam bataram nokchari mayam ngasi video anobo mu pudon lakchare ngasi video sini mayam na ngai thongba chabiro nga thongba chabiro habudo sajarage ado mayam ahan bada kobi champut am leire ade ani subada thabi salar am leire ade kobi lei nga thongam leire sida injang mi leire sida ironba sudum ironba maga sida umro nim leire ngasi tawtharage mayam chana tawrse mayam ising anthake saksi yami ngasi di mayam puna chamin ase ado mayam aigi kobilai khuchase mayam nu dum pamnarangani do ai kobilai ja hana nga ga hana chadrini kobilai hana chajarake no mayam puna min ing taminase mayam haurage ko ahan bagi chakho mai tare kobilai chakho mayam ahan bagi ba how is it cái khoa mà wow mayam ani subada nga tawjarage han bây giờ không gì khác phải giải là cái mà làm hao ấy hao ấy thì hao ấy
ꯌꯥꯝ ꯉꯥꯁꯦ ꯇꯞꯅ ꯆꯥꯒꯦꯅ ꯁꯤꯜꯂꯛꯑꯁꯤ ꯐꯔꯛ ꯇꯥꯅꯤ. 이러면서 모로카 발다왜 모로카래 모로카 발다왜 이씨 나의 하와이
ꯑꯁ ꯃꯁꯤ ꯏꯔꯣꯝꯕꯁꯤꯗꯤ ꯇꯧꯔꯨ ꯌꯥꯗꯦ ꯕꯦꯔꯥ ꯍꯦꯛꯇ ꯀꯥꯔꯦ